하이다리고 폴로기 스태츄도 망나 레레 시마얌 영민나시 ngasi ahanba lakpasida mayam ko dum yengminasi aduna hani yengbira mami yorong mani aduga yengdaba lam yengminasi aduna hani yengbira mami yorong mani aduga yengdaba laktaba mi su yam yorong kini aina laing mayam yongo aidi hek ubuga thuklaw re tari ko mafamse aje koi changaga yengminarasi no mayam ubi bremo yam wange sigi mathak sidi koi kakasage అందుగా మీ yang lang na Marjing Polo Complex yam wangkre ubuda thuknaw kogi mamangai matamda polo sanaram-bagi ane tare sidista nahan kogi Honorable Minister of Home Affairs and Minister of Cooperation Government of India Sir Amit Shah lakpiramba aduga Marjing Polo statue che sangabire Haingang Singh Imphal East in August presence of Sri N Biren Singh si mahumna sangaramba numituni adugi magi letun hetare ko adu somda car ki yengminase ngasi de sum ai may hana yengbiramasu yorongmani yenghudaba singda sum yengminase khangminase adu ngasi lai kana sum uhanjabani ngasi gi live sida ko sumgi sonu gari park nare makhada sidi steer nare steer simdi kitang losindribu male mai se nung thari ko okay makasina koi office ko maso ba male lam si manghan yam fajan sari ha tare numidang de am fajani numidang de mengal ga ke tor ge yam fajado male 정품이 통 걸리네 까리 얘기는 건데 뭐 시다 런 시다 내는 락세시 생강 신기 뭐이 아무도 없는 이거 안 파지 이거다 그래 먹을 래 뭐 너무 해다래 시대 서고 놓으실래 시대 서고 놓으실래 이만해 한 사리시 서고놈 내리시다 레바 시멘도 사리네 시멘 들어가 헤이리 사리네 뭔가 원 시다마 도신도 범 내리 마시 서곤 시마수 동안은 마카도 탐거다 말래 좀더 오피스 부탁도 가범 내리 누가 좀 좋아요 뭡니까 yang wang lady ni as dari jauh dia aro mata tu lady sang manu pura igo ke kan office one lady manu he pang dan sila solo sin hari napi atha bna to sibo pagar ani slow rocket napi thari napi sing lusin driveni na napi ga se thaw rocket am darani mafam sila napi thari mafam ne si ke dong ai sang ya ba de khang de mayam lak pi yeng yam noi
ꯂꯥꯛꯑꯣ ꯃꯌꯥꯝꯗꯤ ꯍꯥꯟꯅ ꯌꯦꯡꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯂꯥꯛꯄ ꯉꯝꯗꯕ ꯂꯩꯔꯒꯁꯨ ꯁꯨꯝ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯐꯝꯐꯝ ꯈꯣꯠꯐꯝ ꯌꯥꯝ ꯊꯝꯃꯤ ꯁꯤꯗ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯊꯝꯃꯤ ꯑꯣꯀꯦ ꯃꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯡꯁꯨ ꯏꯁꯤꯡ ꯐꯖꯅ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯄꯨꯟꯁꯤꯕꯨ ꯂꯩꯔꯦ ꯁꯤꯗ ꯍꯋꯥ ꯅꯨꯡꯁꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯍꯋꯥ ꯅꯨꯡꯁꯤꯠ ꯌꯥꯝ ꯐꯪꯉꯦ ꯎꯆꯥꯟꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯏ ꯎꯆꯥꯟ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯏ ꯁꯤ ꯒꯦꯠ ꯂꯩꯔꯦ ꯒꯦꯠ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯃꯈꯥꯗ ꯀꯨꯝꯊꯕꯒꯤ ꯂꯝꯕꯤꯁꯦ ꯑꯃꯨꯛ ꯑꯩ ꯃꯌꯥꯝ ꯎꯍꯟꯖꯔꯛꯀꯦꯀꯣ ꯒꯥꯔꯤ ꯊꯧ ꯇꯧꯅ ꯃꯌꯥꯝꯗꯨ ꯎꯍꯟꯖꯔꯛꯀꯦ ꯁꯤ ꯀꯨꯝꯊꯐꯝꯅꯤ ꯂꯥꯛꯈ꯭ꯔꯦ ꯄꯤꯌꯨ ꯌꯦꯡꯕꯤꯌꯨ ꯍꯦꯛ ꯏꯁꯇꯦꯆꯨꯁꯤ ꯎꯕꯗ ꯊꯨꯛ ꯂꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯨꯝꯊꯩꯕꯩ ꯒꯥꯔꯤ ꯏꯁꯇꯥꯔꯠ ꯇꯧꯗꯕꯤꯗ ꯍꯣꯏ ꯅꯣꯏ ꯊꯧꯗꯗꯣꯏꯗꯣ ꯕ꯭ꯔꯦꯛ ꯌꯥꯎꯕ꯭ꯔꯥ ꯕ꯭ꯔꯦꯛ ꯌꯥꯎꯗ꯭ꯔꯗꯤ ꯅꯥꯟꯊꯕꯅꯤꯀꯣ ꯅꯣꯏ ꯏꯟꯁꯤꯟꯕꯅꯤꯀꯣ ꯅꯣꯏ ꯑꯍꯨꯝ ꯇꯣꯡꯕꯗꯣ ꯕ꯭ꯔꯦꯛ ꯐꯥꯗ꯭ꯔꯗꯤ ꯅꯥꯟꯁꯤꯟꯕꯅꯤꯀꯣ ꯃꯈꯥꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯀꯣꯏꯂꯥꯕꯨꯗꯤ ꯂꯣꯏ ꯊꯥꯏ ꯑꯗꯨꯒ ꯌꯥꯝ ꯉꯝꯕ ꯃꯇꯦꯛꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯀꯥꯔꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ ꯑꯗꯨꯗꯤ ꯃꯈꯥꯗ ꯑꯃꯨꯛ ꯁꯤꯗꯤ ꯀꯌꯥꯝ ꯁꯥꯡꯅ ꯀꯨꯝꯊꯔꯤꯕꯒꯦ ꯀꯌꯥꯝ ꯁꯥꯡꯅ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯆꯦꯗꯣ ꯏꯁꯤꯡ ꯉꯝꯃꯦ ꯁꯤꯁꯨ Anu le pa alom le bolte to chal ꯏꯁꯇꯦꯆꯨ ꯌꯥꯝ ꯅꯝꯃ ꯐꯖꯅ ꯐꯖꯔꯦ ꯊꯝꯕꯤꯌꯨ ꯀꯃꯂꯪꯕꯅ ꯃꯤ ꯌꯥꯝ ꯀꯣꯏꯕ ꯄꯥꯈꯪ ꯂꯩꯁꯥꯁꯨ ꯌꯥꯝ ꯀꯣꯏꯕ ꯂꯥꯛꯅꯩꯌꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕꯔꯁꯤꯡ ꯚꯤꯌꯨꯋꯔꯁꯤꯡ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯌꯥꯎꯔꯗꯤ ꯂꯥꯛꯄꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯐꯝꯁꯦ ꯂꯝꯕꯤ ꯀꯨꯝꯊꯕ ꯍꯧꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯂꯝꯕꯤꯁꯤ ꯕ꯭ꯔꯦꯛꯀ ꯌꯥꯎꯗ꯭ꯔꯗꯤ ꯒꯥꯔꯤ ꯃꯆꯥꯗꯗꯤ ꯑꯩꯁ ꯌꯥꯝꯕ ꯂꯝꯕꯤꯁꯤ ꯀꯣꯏꯂꯥ ꯊꯥꯕꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯁꯤꯡꯗꯤ ꯌꯥꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯕ ꯂꯝꯕꯤꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯒꯤ ꯈꯔ ꯊꯦꯛꯇꯅ ꯈꯔ ꯀꯥꯕꯒꯤ ꯁꯥꯡꯕ ꯃꯥꯟꯕꯅꯤ ꯃꯌꯥꯝ ꯁꯤꯗ ꯑꯣꯄꯟ ꯖꯤꯝ ꯂꯩꯔꯦ ꯑꯣꯄꯟ ꯖꯤꯝꯁꯤ ꯑꯃꯨꯛ ꯉꯥꯛꯇꯪ ꯃꯌꯥꯝ ꯎꯍꯟꯖꯔꯛꯀꯦ ꯃꯈꯥꯗ ꯑꯣꯄꯟ ꯖꯤꯝ ꯁꯥꯟꯅꯐꯝ
잘 뺐어. 응. 잘하지. 이십만 좋겠다. 에이씨. 학장 파네. Kano to sa next ang to. Next. Era que estoy sin la lana, me le gashi. Yes. Sukan na nga to. Rock to siya. Break out. Next. 좋잖아 보이니. 예. Starting point dos fogos da não. Siya din wani. Puk ang tanam niya. Yam lala sa labi yam nuai. Marching polo complex ki tengang kita ribo. Punching. Oleh rumah siam lah. Pada tu ikut pada dah. Akala bukta in bay niya, bukta in bay niya. Sumali liya pag.
좀 송칼로들어도 그만. 찍대. 근데 다안 되는데. 공공이다 먹고. 아주 광이 많다. 나이다 빠른 거. 미라도 많이 다. 보여이네 해. 시라도 저번. 나도는 닝검 쳤말. 아두나 뭐 기땅. 파지도 시리. 목내 하나도 와. 장난 장난데 한 박양 거니 매 라비오. 너무 많이 시나. 또 레이 차나 거기라. 1, 2, 3, 4, 5, 6, 7, 8, 9. next 4, 5, 6, 8. 나 속. 6, 7, 8, 9, 10. 공좀 더 들려 이번에. 그건 그러죠. 거긴. 왜냐면 오픈 짐이 없가네. 없가네. CD A 북염 한 탈이야. 기도 그만해. 들고 와라. Sida parang usik itu mana matak tanggal in bagi nanti sina barching bagi 그래도지. 이렇게 계단이 한 와이로. bil farm. Maya mapom siya ba siya 이게 뭐 설가 지금. makokta open gym spy 그래 지금 안 돼. long thúc phê này tum잖아 왜 이러나? Billy Tech 아, tum잖아 왜 이러지? 나간다기. 아, 또 올라가 폰 꽂으라가. ngầm ngầm dưới đây là sao Mga nakatira yun yan. Hindi kita balik kayo nung chích 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 nào đây Naalay ko to. Bili sa mang mo ni sana to. Kaya dun la daw. Sana ako daw liap daw. chân này
แบบลำปีเชียงเช็ดhusband mà khá lắm bây giờ xem mà khá cái lắm bi ห่วงเขาเลยอะ ngon hết rồi à sự gì phụ em thường thằng này bảo ấy gì gari itu om cái này sẽ để thế nào kẹp là kẹp thế đi phải nó để xem những cái đồ lòng này เออ ha เอาสิยาเนี่ยยาเนาะวะ kẹp gì à tăng cái nắm sao rồi đi có ha kẹp cọc mà tăng đầu kẹp gì kiếm này drama này tới เก็บสิเก็บเลยเก็บ kẹp sẽ xem trên dưới vàng cái tàu rồi vậy lo kẹp tất cả cũng cho cái mèo đây cái này nó Pura lagi, pura lagi. pura cara tuh memang Pura tahu tapi. cara kok Jauh mana telah pergi Jauh pura mana? tahu tapi. Jauh pura Jadi singju, singju đây, singju hao là singju đi. ya ini tak full rồi Chị thì em phải thằng mình đây cái này. Singju pura xem ăn ghê quá. Betul margin ki không này sudah kaya guru ki mai yon masih dah Chị aku sangat 상하이 도우도 지금 masih terapa matak sudah Matak- makan degi ada hanak singju festival do우도 deh makada. makada 상하이기 팜버도 저기 또 많이 막하다나 이러기 만학다 라이닝잖아 좀 팜네 오 이도기 쿠범 지금 없는 놈들 이제 막하다 makada 아 마타기 지지 이동네 좀 아하하 마타기 지지 이동네 보고 진짜 좀 하얘 말래 이거 까서 봐야 봐 오 아시나 안 해봐 어 막하지 마사 뭐 신기해 아사블래 짜디 짜디네 같다 시작이네 맞네 그네 또 라게 예예 진주도 마타도 아프지고 아도 하거니 하고 mayam 거기 polo statue yengu lakpu matam sida ho singju bora yam nere 안다 하비 ko mingdu kre hai mak 비엔자 ibem cha 왜코 wai khoi ibem cha da ya mai karak pada hai dar mai chen sila ko sa dum nei ram ne am phajana sida to ibodo margin cap ana tha ne ram ne ma'am koi sangai festival da sum pham le ra ne
ꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯇꯧꯕꯤꯔꯤꯁꯤ ꯃꯌꯥꯝ ꯂꯥꯛꯏꯒꯩ ꯐꯝꯗꯣꯏꯅꯦ ꯑꯥ ꯃꯌꯥꯝ ꯍꯦꯛ ꯂꯥꯛꯏꯒꯩ ꯃꯌꯥꯝ ꯍꯦꯛ ꯂꯥꯛꯏꯒꯩ ꯐꯝꯗꯣꯏꯅꯦ ꯑꯩ ꯀꯅꯥ ꯂꯩꯕꯤꯅꯤ ꯑꯦ ꯂꯥꯛꯀꯅꯤ ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯤꯅꯤ ꯑꯦ ꯁꯤꯗ ꯉꯥꯜꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯜꯍꯜꯂꯛꯑꯒꯦ ꯐꯖꯍꯜꯂꯒꯦ ꯍꯣ ꯑꯩ ꯇꯧꯒꯦꯕ ꯑꯥ ꯂꯩꯌꯨ ꯃꯩ ꯂꯥꯛꯑꯦꯕ ꯉꯥꯜꯂꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯥꯟꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣꯅ ꯈꯔ ꯑꯥ ꯑꯣꯀꯦ ꯆꯦꯔꯪꯁꯤꯗ ꯌꯥꯎꯕꯅꯤ ꯕꯣꯛꯁꯤꯗ ꯂꯧꯊꯣꯛꯑꯣ ꯆꯦꯔꯪꯗꯨ ꯇꯣꯛꯑꯣꯕ ꯌꯥꯅꯤ ꯀꯔꯤꯒꯤ ꯃꯥꯅ ꯈꯨꯠ ꯍꯥꯝꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯇꯣ ꯁꯤꯡꯖꯨ ꯀꯩꯅꯣꯗꯒꯤꯅꯤ ꯊꯣꯏꯗꯤꯡ ꯑꯣ ꯊꯣꯏꯗꯤꯡ ꯂꯩꯔꯦꯀꯣ ꯆꯋꯥꯏ ꯆꯋꯥꯏ ꯂꯩꯔꯦ ꯑꯗꯒꯤ ꯃꯪꯒꯜ ꯑꯁꯨꯕ ꯂꯩꯔꯦ ꯑꯩ ꯑꯁꯤꯗ ꯅꯣꯡꯃ ꯂꯥꯛꯑꯒ ꯃꯨꯛꯕꯥꯡ ꯇꯧꯔꯕ ꯇꯥꯔꯦ ꯁꯤꯡꯖꯨꯒꯤ ꯇꯧꯔꯣ ꯀꯣ ꯇꯧꯔꯣ ꯌꯥꯏꯑꯕ ꯌꯥꯏꯑꯕ ꯉꯥꯡꯒ ꯌꯦꯡꯍꯧꯗꯕꯒꯤ ꯂꯥꯛꯄ ꯅꯪꯗꯕ ꯑꯩꯈꯣꯏꯁꯨ ꯑꯣ ꯑꯅꯛꯄ ꯑꯩꯈꯣꯏ ꯃꯨꯛꯁꯨ ꯌꯦꯡꯍꯧꯗꯦ ꯑꯩ ꯀꯥꯔꯦ ꯌꯦꯡꯉꯦ ꯌꯥꯗꯕꯅꯤ ꯁꯒꯣꯜ ꯃꯈꯣꯡꯁꯨ ꯆꯥꯎꯕꯅꯦ ꯑꯗꯒꯤ ꯌꯨꯝꯗꯤ ꯀꯥꯏꯗꯩꯅꯣ ꯍꯩꯉꯥꯡꯁꯤ ꯃꯈꯥꯗꯒꯤ ꯄꯨꯡ ꯀꯌꯥꯗ ꯀꯨꯝꯗꯣꯏꯅꯣ ꯄꯨꯡ 8ꯗ 3ꯗ ꯑꯣ ꯍꯣꯏ ꯂꯣꯏ ꯎꯕꯅꯦ ꯅꯣꯏ ꯑꯗꯥꯏꯗꯕꯨꯗꯤ ꯎꯔꯔꯣꯏꯀꯣ ꯎꯔꯣ ꯑꯗꯨꯗꯤ ꯆꯤꯡ ꯌꯥꯝ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯅꯣꯏ ꯆꯤꯡꯂꯣ 9 ꯌꯧꯗꯣꯔꯦ ꯁꯤꯅ ꯆꯥꯅꯦꯕꯀꯣ ꯑꯥꯎ ꯆꯉꯥꯡ ꯂꯣꯜꯂꯤ ꯑꯣꯀꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯔꯝꯃꯤꯅꯦ ꯍꯥꯎꯅꯦ ꯑꯗꯨꯝ ꯐ꯭ꯂꯥꯛꯁꯇ ꯍꯥꯜꯂ ꯊꯝꯕ ꯂꯣꯏꯈꯔꯦ ꯕꯥꯕꯤ ꯃꯤꯡꯅ ꯀꯔꯤ ꯑꯩ ꯑꯔꯨꯅꯥ ꯑꯣꯀꯦ ꯏꯆꯦꯅꯦ ꯑꯩ ꯁꯤꯡꯖꯨ ꯃꯌꯥꯝ ꯊꯤꯟꯕ ꯂꯥꯛꯄꯅꯦ ꯃꯥꯗꯤ ꯉꯥꯛꯇꯪ ꯌꯥꯎꯕꯤꯔꯤꯕ ꯌꯨꯝꯗꯤ ꯀꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯄꯥꯡꯒꯩꯗꯩꯅꯦ ꯄꯥꯡꯒꯩꯗꯒꯤ ꯍꯥꯎꯋꯦ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩ ꯉꯁꯥꯏ ꯃꯊꯛꯇꯒꯤ ꯂꯥꯏꯚ ꯊꯥꯔꯛꯄꯅꯦ ꯁꯨꯝ ꯑꯣ ꯃꯊꯛꯇ ꯂꯩꯍꯧꯕꯗꯣ ꯅꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯉꯁꯤꯗꯪꯅꯦ ꯑꯍꯥꯟꯕ ꯌꯦꯡ ꯂꯥꯛꯏꯗꯤ ꯉꯁꯤꯕꯨꯂꯣ ꯑꯝꯇ ꯆꯠꯄ ꯐꯪꯗꯦꯕ ꯐꯖꯩ ꯇꯨꯡ ꯀꯣꯏꯅꯕꯨ ꯐꯖꯕ ꯃꯐꯝ ꯍꯦꯟꯅ ꯑꯣꯏꯍꯟꯁꯤꯀꯣ ꯃꯊꯪ ꯆꯍꯤꯗ ꯍꯦꯟꯅ ꯐꯖꯔꯤꯌꯦ ꯍꯣꯏ ꯂꯣꯏꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯕꯣꯔꯥ ꯄꯥꯏꯕꯤꯔꯣ ꯑꯣꯅꯔꯕꯜ ꯁꯦꯝꯅ ꯍꯣꯠꯅꯕꯤꯔꯤꯁꯤ ꯑꯁ ꯑꯗꯨꯝ ꯌꯥꯝ ꯐꯖꯔꯦ ꯁꯤꯈꯛ ꯅꯠꯇꯅ ꯑꯁ ꯕꯣꯔꯥꯁꯤ ꯌꯥꯎꯔꯝꯃꯦ ꯕꯣꯔꯥ ꯁꯥꯔꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏ ꯁꯥꯄꯨꯟꯁꯤꯕꯒ ꯑꯩꯒ ꯇꯛꯈꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ 아래 사먹기나. 근데 뭐 야로. ꯆꯠꯇꯅꯤ ꯑꯦ ꯁꯃꯦꯠꯇꯁꯨ ꯌꯥꯎꯔꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯃꯍꯥꯎ ꯂꯩꯕꯗꯨꯅꯤ ꯍꯣꯇꯦꯜ ꯅꯥꯟꯕ ꯅꯠꯇꯦ ꯁꯤꯗꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯧꯔꯛꯄꯒꯤꯀꯣ ꯇꯞ ꯇꯞ ꯁꯦꯝꯒꯠ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯁꯦꯝꯃ ꯂꯣꯏꯔꯦ ꯇꯞ 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 ꯁꯦꯝꯒꯠ ꯑꯩ ꯀꯩꯅꯣ ꯂꯥꯛꯄꯩꯗꯣ ꯑꯃꯤꯁꯥ ꯁꯥꯔ ꯑꯃꯤꯁꯥ ꯂꯥꯛꯄꯩꯗꯣ ꯑꯗꯩ ꯁꯤꯗꯣꯛꯑꯣꯅꯅꯦ ꯁꯤꯗꯣꯛꯎꯔꯦ ꯑꯗꯩꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯑꯃꯨꯛ ꯁꯥꯖꯜꯂꯦ ꯍꯩꯁꯨ ꯍꯩꯖꯗꯦ ꯏꯙꯧꯒꯤ ꯃꯊꯥꯏꯅꯤꯡꯗꯅ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣꯀꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯁꯤꯡꯖꯨ ꯑꯣꯏꯅ ꯑꯣꯜꯂꯁꯤ ꯌꯥꯅꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯗ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯛꯁꯤꯀꯣ ꯏꯁꯇꯦꯟ ꯌꯥꯎꯔꯝꯃꯗꯤ